Illegal infiltration yingsinabagidamag chahi amagi manungda smart border project puthokлагani. Leibag asida lona yadaba mawngda changsilakliba infiltration gi mathakta action lokhatpa ngamnaba amasung India gi ngamkhai paringda security hena mapangal kankhanhanabagidamag central lengangna chahi amagi manungda smart border project puthokina chatna halagani haina Union Home Minister Amit Shah na phongdokri. Amit Shah na hai leibag asida lona yadaba mawngda changsilakpa singbu central lengangna amata lona tharoi Zero tolerance policy makhada makhoibu masak khangdoktuna tanthokigani amasung India gi demographic balance ta hariba miyoi asina sokhaloi haiki. Mahakna makha taraduna technology sizinaduna ngamkhai paringda surveillance amasung enforcement thabak thoram sing hena kansin handuna ngamkhai paringda security awat palaibana miyoi kaya changsilaklibasi thingnabagi ahoba ngamkhai paringi saruksing ising fawba ledhandanaba mention gani. Smart border project ki makhada Home Ministry na kilometer lising taruk rom sangba India gi atopalaiba kataidaba ngamkhai paringda mara chatpa security grid semakani. Home Ministry na West Bengal, Assam amasung Tripura lengaka kusamaduna ngamkhai paring mensinbagi thabak thoram sing paikhatkani. Central lengang na athoba matangda haiba state ahum asigi Chief Minister Singha mifam pangtoktuna paikhatkadoriba thabak thoram sing asigi matangda khanaba hauragani. Infiltration control taunaba honaba khakna yaroi issue asigi haurafam adu marufang namuthatpa mathau tai haiki.